ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯕꯦꯡꯀꯤꯡ ꯒꯥꯏꯁꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯒꯤ ꯀꯃꯥꯏꯅ ꯑꯩꯒꯤ ꯖꯔꯅꯤ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯕꯦꯡꯀꯤꯡꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯕꯦꯡꯀꯤꯡꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯊꯥꯅꯤꯡꯕ ꯄꯤ ꯑꯣ ꯀ꯭ꯂꯥꯔꯛ ꯑꯗꯒꯤ ꯄꯤ ꯑꯣ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯑꯥꯔ ꯕꯤ ꯑꯥꯏꯒꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯀꯩꯒꯤ ꯑꯣꯏꯔꯣꯀꯣ ꯊꯥꯕ ꯌꯥꯕ ꯑꯦꯛꯖꯥꯝ ꯃꯌꯥꯝ ꯂꯩꯀꯣ ꯊꯥꯕ ꯌꯥꯕ ꯑꯦꯛꯖꯥꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯀ꯭ꯔꯦꯛ ꯇꯧꯒꯗꯒꯦ ꯑꯩꯈꯣꯏꯅ ꯀ꯭ꯔꯦꯛ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯊꯥꯕ ꯌꯥꯕꯁꯦ ꯁꯨꯝ ꯑꯩꯅ ꯁꯤꯗꯁꯨ ꯏꯁꯤꯟꯖꯔꯦꯀꯣ ꯑꯦꯁ ꯕꯤ ꯑꯥꯏ ꯀ꯭ꯂꯥꯔꯛ ꯊꯥꯕ ꯌꯥꯏ ꯑꯥꯔ ꯕꯤ ꯀ꯭ꯂꯥꯔꯛ ꯊꯥꯕ ꯌꯥꯏ ꯑꯥꯏ ꯕꯤ ꯄꯤ ꯑꯦꯁ ꯀ꯭ꯂꯥꯔꯛ ꯊꯥꯕ ꯌꯥꯏꯀꯣ ꯁꯤꯗ ꯑꯗ ꯑꯥꯏ ꯕꯤ ꯄꯤ ꯑꯦꯁꯀꯤ ꯑꯥꯔ ꯕꯤ ꯑꯣꯐꯤꯁ ꯑꯦꯁꯤꯁꯇꯦꯟ ꯊꯥꯕ ꯌꯥꯏ ꯑꯥꯔ ꯕꯤ ꯑꯥꯏꯒꯤ ꯒ꯭ꯔꯦꯗ ꯕꯤꯒꯤ ꯌꯥꯏꯀꯣ ꯁꯤꯁꯤꯅ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯣꯒꯤ ꯃꯈꯥ ꯉꯥꯛꯇꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯔꯥꯏ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯂꯥꯏꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯂꯥꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯇꯐ ꯑꯣꯏꯕꯗꯤ ꯅꯠꯇꯦꯀꯣ ꯇꯐ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯣꯒꯨꯝꯕꯁꯤꯗꯤ ꯌꯥꯝ ꯇꯐ ꯑꯣꯏꯌꯦꯕꯀꯣ ꯄꯤ ꯑꯣꯁꯦ ꯑꯩ ꯀꯩꯅꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯥꯍꯧꯔꯦ ꯑꯩ ꯄ꯭ꯔꯤꯂꯤꯝꯁꯇ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯁꯣꯔꯤ ꯃꯦꯟꯁꯇ ꯀꯩꯅꯣ ꯑꯅꯤꯔꯛ ꯑꯩ ꯀꯩꯅꯣ ꯇꯧꯔꯒ ꯃꯦꯟꯁ ꯑꯅꯤꯔꯛ ꯌꯥꯎꯔꯒ ꯑꯅꯤꯃꯛ ꯏꯟꯇꯔꯚ꯭ꯌꯨꯗ ꯂꯩꯍꯧꯏꯀꯣ ꯑꯗꯨꯒ ꯀꯩꯅꯣꯗꯗꯤ ꯀ꯭ꯂꯥꯛꯇꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯩ ꯐꯣꯔꯆꯨꯅꯦꯠꯂꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯒ ꯀ꯭ꯔꯦꯛ ꯇꯧꯖꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯀꯩꯅꯣ ꯇꯧꯔꯛꯀꯗꯣꯏꯁꯦ ꯑꯩ ꯃꯥꯔꯛ ꯄꯦꯇꯔꯟꯒꯤ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯁ ꯕꯤ ꯑꯥꯏ ꯁꯤꯒꯤꯅ ꯀ꯭ꯂꯥꯛꯀꯤꯅꯤꯀꯣ ꯀ꯭ꯂꯥꯛꯀꯤ ꯑꯣꯏꯅ ꯁꯤꯒꯤ ꯕꯣꯏ ꯑꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯝꯕꯅꯤꯀꯣ ꯁꯤꯅ ꯀꯩꯅꯣꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯂꯤꯝꯁꯀꯤꯗ ꯀꯩꯅꯣꯅꯦꯀꯣ ꯄ꯭ꯔꯤꯂꯤꯝꯁꯀꯤꯗ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯀꯤ ꯑꯣꯏꯅ 30 ꯃꯥꯔꯛꯅꯤ ꯃꯥꯒꯤ 20 ꯃꯤꯅꯠꯁ ꯂꯩꯔꯦ 20 ꯃꯤꯅꯠꯁ ꯉꯥꯛꯇꯅꯤꯀꯣ ꯑꯗꯩ ꯀ꯭ꯌꯨ ꯑꯦꯒꯤ 35 ꯀꯣ ꯔꯤꯖꯅꯤꯡꯒꯤ 35 ꯀꯣ ꯑꯗꯨꯒ ꯃꯦꯟꯁꯇꯅ ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯦꯀꯣ ꯖꯦꯅꯔꯦꯜ ꯏꯪꯂꯤꯁꯀꯤ 40 ꯑꯗꯩ ꯀ꯭ꯌꯨ ꯑꯦꯒꯤ 50 ꯑꯗꯒꯤ ꯔꯤꯖꯅꯤꯡ ꯑꯦꯕꯤꯂꯤꯇꯤ ꯑꯦꯟ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯑꯦꯞꯇꯤꯆꯨꯠꯀꯤ ꯀꯩꯅꯣ 50 ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯗꯨꯒ ꯁꯣꯔꯤ ꯀꯣꯏꯁꯟꯅ 50 ꯑꯗꯨꯒ ꯃꯥꯔꯛꯅ 60ꯅꯤꯀꯣ ꯑꯗꯨꯒ ꯖꯦꯅꯔꯦꯜ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯅꯦꯁꯀꯤ ꯃꯥꯔꯛ ꯀꯩꯅꯣ ꯑꯃꯒ ꯄꯨꯂꯞꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤꯀꯣ 50ꯅꯤ ꯁꯤꯁꯨ ꯑꯗꯨꯒ ꯀꯣꯏꯁꯟꯅ 190ꯅꯤ ꯑꯗꯨꯒ ꯃꯦꯟꯁꯀꯤꯅ ꯑꯗꯨꯒ ꯀꯩꯅꯣꯅ ꯃꯥꯔꯛꯅ 200ꯅꯤꯀꯣ ꯁꯤꯁꯦ ꯃꯥꯒꯤꯅ 2 ꯑꯋꯔꯁ 40 ꯃꯤꯅꯠꯁ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯅꯦꯒꯦꯇꯤꯞ ꯃꯥꯔꯀꯤꯡ ꯂꯩꯀꯣ 0.25 ꯍꯥꯏꯗꯤ 1/4ꯅꯤꯀꯣ 1/4 ꯃꯥꯔꯛꯁ ꯐꯣꯔ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯔꯣꯡ ꯑꯟꯁꯔꯒꯤꯀꯣ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯀꯩꯅꯣꯁꯤ ꯂꯥꯛꯆꯔꯒꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯝꯄ꯭ꯂꯤꯐꯤꯀꯦꯁꯟ ꯀꯣ ꯀ꯭ꯌꯨ ꯑꯦꯒꯤ ꯍꯥꯟꯅ ꯂꯥꯛꯆꯒꯦꯀꯣ ꯀ꯭ꯌꯨ ꯑꯦꯗ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤꯄ꯭ꯂꯤꯀꯦꯁꯟꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯥꯏꯅ ꯍꯣꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯛꯆꯈ꯭ꯔꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ 2 ꯗꯤꯖꯤꯠ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯆꯞ ꯃꯥꯟꯅꯕ ꯂꯥꯏꯛ 25 ꯀꯨꯝꯕ 35 ꯀꯨꯝꯕ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯗꯤꯖꯤꯠ ꯑꯍꯨꯝꯒꯤ ꯗꯤꯖꯤꯠ ꯑꯅꯤꯒꯤ ꯇꯥꯛꯀꯦꯠ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯅ ꯈꯪꯖꯕꯗꯣ ꯍꯥꯏꯖꯔꯛꯀꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯁꯦ ꯈꯤꯇꯪ ꯃꯌꯥꯝꯗ ꯍꯥꯟꯅ ꯁꯤ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯅꯤꯡꯕꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯟꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯁꯤꯁꯦ ꯍꯥꯟꯅ ꯍꯥꯏꯖꯒꯦꯕꯀꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤꯄ꯭ꯂꯤꯀꯦꯁꯟꯁꯦ ꯑꯞ ꯇꯨ 30 ꯑꯦꯠꯂꯤꯁ 30 ꯐꯥꯕꯤꯌꯣꯕꯀꯣ 30 ꯐꯥꯕꯤꯔꯣ ꯗꯦꯟ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯦ 30 ꯐꯥꯕꯤꯔꯣ ꯑꯗꯨꯒ ꯃꯇꯨꯡꯗ 30 ꯐꯥꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯔꯨꯠꯁꯤꯅ 30 ꯁ꯭ꯀ꯭ꯋꯥꯔ ꯔꯨꯠꯁꯨ 30 ꯐꯥꯕꯤꯔꯣ ꯀꯣ 30 ꯐꯥꯕꯤꯔꯣ ꯌꯥꯝ ꯂꯥꯏꯕꯅꯤꯀꯣ ꯍꯥꯏꯕꯗꯤ 10 ꯕꯨꯛꯀꯤꯗꯤ ꯌꯥꯝ ꯂꯥꯏꯔꯦꯗꯅꯀꯣ 10 ꯕꯨꯛꯀꯤꯗꯤ ꯂꯥꯏꯔꯦ ꯑꯗꯨꯒ 11ꯗꯒꯤꯅ 20 ꯕꯨꯛ ꯄꯥꯊꯣꯛꯄꯤꯔꯣ ꯑꯗꯩ 20ꯗꯒꯤꯅ 30 ꯕꯨꯛ ꯄꯥꯊꯣꯛꯄꯤꯔꯣ ꯌꯥꯝ ꯂꯥꯏꯕꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯌꯨꯕ ꯔꯨꯠꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯀ꯭ꯌꯨꯕ ꯔꯨꯠꯁꯤꯅ ꯑꯃꯨꯛ 25 ꯕꯨꯛꯇꯪ ꯄꯥꯕ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯂꯣꯏ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯏꯊꯣꯛꯑ ꯊꯝꯗꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤꯁꯤꯅ ꯀꯩꯅꯣꯒꯤꯅꯤꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯔꯨꯠꯀꯤꯅꯤ ꯁꯤꯅ ꯑꯩꯈꯣꯏꯅ ꯀ꯭ꯌꯨꯕ ꯔꯨꯠꯀꯤꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ 2ꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯔꯨꯠꯀꯤꯀꯣ 3 5 7 10 ꯁꯤꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯔꯨꯠꯁꯤ ꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯈꯨꯗꯤꯡꯗ ꯁꯤꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯃꯨꯛ ꯌꯥꯝꯅ ꯍꯪꯉꯛꯄ ꯌꯥꯎꯏꯀꯣ ꯁꯤꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯔꯨꯠꯁꯦ ꯁꯤꯁꯦ ꯚꯥꯏꯍꯥꯔꯠ ꯇꯧꯁꯟꯕꯤꯌꯨ ꯁꯤ ꯑꯃꯁꯨꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁꯇ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤꯄ꯭ꯂꯤꯀꯦꯁꯟꯒꯤ ꯇꯦꯕꯜꯗ 30 ꯑꯦꯠꯂꯤꯁ 25 ꯕꯨꯛ ꯐꯥꯕꯤꯔꯣ 25 to 30 ꯕꯨꯛ ꯐꯥꯕꯤꯔꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯕꯨꯛꯅ
square root sina 30 bu phabiro ado cube root sina 25 bu phabiro ko phabira matungda khangada se su koi gi basic ke ba haidi koi gi prelims to ro mains to ro simplification jam dakar mai marks am sawe ko prelims ki oigana prelims ki ta mark tranga ki ma oi ko adagi di mains to koi gi adum 15 gi above adum 18 lakh su ko adamaina dagi mensuration gi sana koi gi magi basic ki formula sing ko na noi tam gi sing do work and time gi time and distance ki sigi lo ai hajar ki ko adum matang nang laksage mensuration gini sina aduga sina reasoning gini ko reasoning gini aduga sina profit and loss ki silon paga don te ko maru bas ko khra du ne ko na kan taw dije ko na andi lon paga wa ta ne ko adu ko sum kan taw wa ne ko aduga sida su le ko aduga si je ko na kamain taw ga te ga matam da aina sida su kan taw thamme ko ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯋꯦꯔ ꯔꯨꯠ ꯕꯥꯏ ꯗꯤꯕꯤꯖꯟ ꯃꯦꯊꯠ ꯑꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯅꯁꯨ ꯍꯥꯟꯅ ꯇꯥꯈ꯭ꯔꯦꯀꯣ ꯁ꯭ꯀ꯭ꯋꯦꯔ ꯔꯨꯠ ꯕꯥꯏ ꯗꯤꯕꯤꯖꯟ ꯃꯦꯊꯠꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯉꯁꯤꯁꯦ ꯁꯤꯌꯔ ꯇꯧꯖꯒꯦ ꯁꯤꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ 30ꯕꯨꯇꯪꯅꯦ ꯑꯩꯈꯣꯏꯅ ꯐꯥꯗꯣꯏꯁꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ 30ꯒꯤ ꯑꯕꯞꯇ ꯍꯪꯉꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯟꯐ꯭ꯌꯨꯁ ꯆꯠꯀꯅꯤꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ngasize akogi square root by division method se akogi kanomna sembiro habdagi semjarage ko square root by division method ko ai apun thai ko square root by division method amni ko si je ko ai hana ai kana youtuber am dinate ko asum aina myam da sum khanganing bagi sum kan taw ne ko aduna kan taw yam thuna jo ai kan taw jarake matam je ai edit nung je ai tawde hai do ai taw jarake dum ai computer do ai sema pi ge ko ado sum kan taranga da asum tam improve oina ba sum taw jarake ado ai myam sum support to bi ko ai di asian tan bena tab adum ai kim khande ko ai adum ai income ohum thong la ai ko ai kana adu ko laksarage aduga aina khoi gi aduga panimom chu lei ai je khoi gi ai sama economics ta ai kan tok jara pani aduga ai thudona khoi gi mathematics kum jam ai jam sole e ko yamna ling de oi de ko adubu aina SBI clock tha ge habje only koi gi tha ahum gi mang da gi khalanga da koi gi tha ahum jida crack to ngom gi ne ko aduna sigi je ay tang adu gi jo laksege aduga seis da koi square root by division method abje koi na samna hanga da koi gi 25 de gi hen bai tai like 27 kumba ma kan to raje ko 27 kumba la koi gi 27 kumba la ay khalaje like 7 to 9 je 7 to 9 je si je koi gi kari gi square root na je koi khangdok ke ta ga di koi na magi koi gi method am khak lai adri sign ta ni ko sona ani se koi gi oina rom da gi magi ani singa dam ni ko ani je sign singa ni singa matung da koi gi line am singa ji ko line am singa matung da aham da koi gi 7 je koi gi square root ta koi gi 3 lo ji ko 3 lo da yar 3 ja 9 ni ko 9 di yar adri 2 lo ji adri maram di 2 ja 4 ni ko 2 ja 4 ni 2 ja 4 adri sita 4 thamagi ko 4 thamagi ko sai yam phaja de oidre aduga sigi 2 sita ko sigi 2 sida muk plus sigi 2 jiga plus tawdine ba aduga di sida 4 la ane ko habdi sigi 2 jiga habdi plus 2 mla ka dine sida 2 mla nganda sida 4 la ka dine ko adu di si minus taw ji ko si minus taw matam da 3 to 9 la ko aduga sida hijda koina digit amkhak koin thamga dine ba ado se digit amkhak la ka dine ko se digit amkhak la ka ni digit se puto ko dine ko ado koina kwai maru khanga dab je sigi 9 je si matam chu puto khango ado si je yenga je ko
ꯍꯥꯏꯕꯗꯤ ꯁꯤꯗꯩꯁꯤꯗ ꯀꯩꯒꯨꯝꯕ 3 ꯍꯥꯞꯆꯟ ꯇꯥꯔꯒꯗꯤ ꯇꯥꯕ꯭ꯔꯥ ꯌꯦꯡꯁꯦꯕꯀꯣ sida 40 ga 3 hapchalajiko 40 ga sorry 40 ga 3 sida koi gi 3 hapchalajiko 3 ja 9 1 to 9 tare ko sidi yadre ko 1 to 9 yadre ko aduna mathang 9 tabaje kai le yengje ko adudi 9 tabaje adudi 7 le ko 7 le adudi 7 amu yengase maramdi 3 ja 9 ni 3 ja 9 ni ko adudi mathang da 9 tabaje 7 ja 9 ne ba sorry 7 ja 9 ni 7 ja 49 ne ba ko aduna sida 9 hapaga amu yengase ko adudi yengase ko 49 jita 49 kano jita sorry I show it I blur am chale 47 ogadam 7 ja 49 ne ko aduna 477 je ngaje ko 477 je ngaje ko 7 ja 49 le ko 4 in hele ko adudi 7 4 ja 28 ta 4 hapchalagadi 3 to 9 tare ko adudi summe ko sida 3 to 9 thame ko adudi sida kala am tamda masai do 7 ne ko 7 ora mina sida ju 7 la ani ba adoi taragadi masai gi square root of kanoje 7 to 9 je asije 27 ki oiganeba admaina akoi gi sina 25 ki khona ngase phaw habdo adugi ne ko 27 akoi sina 27 je akoi 25 ki hele dena ko admaina kai gumba akoi na phaw da boy tara gadi kamaina puthoko da ge habdu ne ko adagi di ama mu yengasi ko adagi sina mu kana tara ga yengasi akoi gi sina mu sumai putho jai ko aduga araibum ju lei ko araib jung putho jai ko la akoi gi si 4 2 2 5 4 2 5 se asije swain ta wiro si gi jem kan tor ji yenga ji ko 4 2 5 se asije akon aham yeng du se 4 2 2 5 se dak an khojan biro ko khochala matung da maje square root se ka sije kanogi ne ko abdi 5 se 25 ne ko aduri sije 5 thambiro maramdi sije 5 oibagi ko 5 oirani adu sigi 42 je kya nam tamda 42 je kya ta gem tamda 6 into masa de horo ko dum ko 6 into 7 ni ko 6 7 je 42 ni ko adudi sida adudi song sida 6 thambiro adudi sije kai gumba adudi 4225 je 65 ki square ora maneba ko swain tawsu yai aduga then adagidi sumaina holazu yai aduga sumaina mamang sana holazu yai ko animak yai ko aduga adagidi among yengsi ko adagidi arai bida ko 56 25 yengasi ko 56 25 se asigi square root se kya ginu yengase aduda sida hambada sana wena rom da chinga dam sigi sorry whenever the sing kadam niko whenever the gi sing kadabni anduga 25 sidi 5 kine dum khange ko 5 kini anduga 56 se kya kana toroga multiply toroga ta game tamda adudi 57 into 8 tai ko 7 into 8 tai 7 into 8 ta bina adudi 7 oya ne 7 gi square root oya ne ko 7 square root organic sumain tar su yai sumain division method che akoi gi square root by division method che sumain putho jai ko aduga sumain putho pojina di khwai di kan toi ko sidi amumu khoi gi tarak ta matang jai ko ana mane di khoi majority tai aduga kai mu kan da ta da ba khoi gi kan jai ko aduna khwai mu of the siji ho lo siji on ta siji ona nainabi yo ko habdi aina hajab do habdi akoigi maidi akoigi kanose akoigi maruina akoigi SPI gi akoigi
SBI ꯂꯧꯕ ꯑꯩꯈꯣꯏ ꯀ꯭ꯂꯥꯛ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯄꯤ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯁꯤꯗ ꯑꯩꯈꯣꯏ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯊꯥꯕ ꯌꯥꯕ ꯑꯦꯛꯖꯥꯝꯁꯤꯡꯁꯦ ꯁꯤ ꯂꯩꯔꯦꯀꯣ SBI ꯀ꯭ꯂꯥꯛ ꯊꯥꯕ ꯌꯥꯏ RRB ꯀ꯭ꯂꯥꯛ ꯊꯥꯕ ꯌꯥꯏꯀꯣ ꯑꯔꯥꯏꯕ ꯉꯥꯛꯇꯅꯦ ꯑꯗꯒꯤꯗꯤ IBPSꯀꯤ ꯀ꯭ꯂꯥꯛ ꯊꯥꯕ ꯌꯥꯏ ꯑꯗꯒꯤꯗꯤ ꯁꯤ RRB PO ꯊꯥꯕ ꯌꯥꯏ SBIꯒꯤ PO ꯀꯣ SBI POꯅ ꯑꯃꯨꯛ ꯏꯟꯇꯔꯚꯤꯌꯨ ꯌꯥꯎꯋꯦ ꯈꯔ ꯂꯨꯏꯀꯣ IBPS POꯗꯤ ꯈꯔ ꯈꯤꯇꯪꯗꯤ ꯂꯨꯏꯀꯣ ꯑꯗꯒꯤ ꯊꯥꯕꯁꯦ LICꯒꯤ ꯏꯟꯁꯨꯔꯦꯟꯁꯀꯤ ꯁꯤꯁꯨ ꯀꯩꯅꯣ ꯊꯥꯕ ꯌꯥꯏꯀꯣ RBI ꯑꯦꯁꯤꯁꯇꯦꯟ ꯌꯥꯏ ꯑꯗꯒꯤ SEBIꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯀꯣ RBIꯒꯤ ꯒ꯭ꯔꯦꯗ Bꯒꯤ ꯌꯥꯏꯀꯣ ꯑꯗꯩ RBIꯒꯤ ꯀ꯭ꯂꯥꯛ ꯌꯥꯏ ꯑꯗꯒꯤꯗꯤ IBPSꯀꯤ RRB ꯑꯣꯐꯤꯁ ꯑꯦꯁꯤꯁꯇꯦꯟ ꯌꯥꯏꯀꯣ ꯑꯗꯒꯤꯗꯤ ꯑꯇꯩ ꯑꯩꯈoi ꯄꯟꯖꯥꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯂꯥꯏꯁ ꯕꯦꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯦꯁꯤꯁꯇꯦꯟꯒꯤ POꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯀꯧꯕꯒꯤꯁꯨ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯇꯥꯔꯦ ꯁꯤ ꯈꯪ ꯇꯥꯔꯒꯗꯤ ꯌꯥꯝ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯛ ꯇꯧꯕ ꯉꯝꯒꯅꯦꯕꯀꯣ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯋꯥꯔꯤ ꯑꯃꯗ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯏꯁꯥꯃꯛꯁꯦ ꯑꯣꯖꯥꯅꯦꯕꯀꯣ ꯑꯩ ꯏꯁꯥꯃꯛꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯁ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯤꯆꯔꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯀꯩꯅꯣ ꯇꯧꯕ ꯊꯕꯛ ꯆꯪꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯒꯦ ꯃꯔꯝꯗꯤ ꯑꯩ SBIꯒꯤ ꯀꯩꯅꯣꯁꯦ ꯈꯜꯂꯛꯑꯕꯅꯤ나 ꯑꯩ ꯀꯩꯁꯨ ꯈꯜꯂꯛꯇ꯭ꯔꯒꯁꯨ ꯑꯩ ꯍꯥꯏꯗꯣꯛꯀꯦ ꯈꯜꯂꯝꯕꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯝꯇ ꯀꯤꯕꯁꯨ ꯑꯩꯉꯣꯟꯗ ꯑꯀꯤꯕꯁꯨ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠꯀꯤ ꯊꯕꯛ ꯑꯃ ꯇꯧ ꯍꯥꯏꯇꯥꯔꯒꯗꯤ ꯅꯉꯣꯟꯗ ꯂꯨꯄꯥ ꯂꯥꯛ 10 30 40 ꯂꯩꯇ꯭ꯔꯒꯗꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃꯇ ꯀꯩꯅꯣ ꯇꯧꯔꯣꯏꯕꯀꯣ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯍꯪꯉꯛꯀꯅꯤ ꯃꯣꯏꯅ ꯀꯩꯅꯣꯗꯁꯨ ꯅꯪ ꯀꯅꯥꯏ ꯃꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚꯤꯌꯨ ꯑꯩꯈꯣꯏꯒꯤ ꯔꯤꯇꯟ ꯆꯠꯄ ꯃꯇꯝꯁꯤꯗ ꯅꯪ ꯀꯅꯥꯗ ꯍꯥꯏꯅꯔꯒꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯏꯟꯚꯤꯖꯤꯂꯦꯇꯔ ꯇꯥꯕ ꯃꯤꯗꯨꯅ ꯑꯗꯨꯝ ꯍꯪꯉꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤ ꯏꯪꯂꯤꯁꯀꯤꯁꯨ ꯑꯩ ꯇꯥꯛꯂꯛꯀꯦ ꯏꯪꯂꯤꯁꯀꯤꯁꯨ ꯑꯩꯒꯤ ꯑꯈꯪꯕꯈꯩ ꯑꯩꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯔꯥꯏꯕꯗꯒꯤ ꯑꯔꯨꯕ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯝꯕꯨꯛꯇ ꯑꯗꯒꯤ ꯍꯥꯔꯠ ꯑꯗꯨꯝ ꯑꯩꯅ ꯁꯤꯗ ꯂꯣꯏꯅꯃꯛ ꯈꯥꯏꯗꯣꯛꯑ ꯊꯝꯃꯕꯅꯤꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯑꯗꯨꯝ ꯇꯞꯅ ꯑꯩ ꯁꯦꯌꯔ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯊꯪꯗꯒꯤꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯒ ꯃꯊꯪꯗꯒꯤꯗꯤ ꯑꯩ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯝ ꯂꯣꯏꯔ ꯃꯇꯨꯡꯗ ꯐꯖꯅ ꯏꯗꯤꯠ ꯇꯧꯔꯀꯥꯟꯗ ꯑꯗꯒꯤꯗꯤ ꯀꯦꯃꯦꯔꯥ ꯑꯃꯁꯨ ꯑꯩ ꯀꯩꯅꯣ ꯇꯧꯔꯒ ꯑꯩ ꯁꯤ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯇꯧꯔꯒ ꯐꯖꯅ ꯑꯩꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯈꯔ ꯂꯩꯔꯀꯥꯟꯗꯀꯣ ꯍꯥꯏꯗꯤ ꯑꯩ ꯄꯩꯁꯥ ꯑꯝꯇ ꯀꯩꯅꯣ ꯇꯧꯗꯅ ꯑꯩ ꯂꯦꯝꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯆꯥꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯅ ꯀꯪꯂꯩꯆꯥꯁꯤꯡꯁꯦ ꯁꯤꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯁꯦꯟꯇꯔꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯀꯨꯀꯤꯁꯤꯡꯅ ꯑꯆꯧ ꯐꯝ ꯄꯥꯏꯔꯝꯃꯤꯁꯦ ꯑꯇꯩ ꯑꯝꯇ ꯑꯣꯏꯔꯝꯗꯦꯕ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯋꯥꯔꯤ ꯑꯃꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯩꯈꯣꯏꯅ ꯁꯤ ꯑꯦꯛꯖꯥꯝ ꯊꯥꯎ ꯁꯤ ꯌꯥꯝ ꯂꯥꯏ ꯁꯤꯁꯦ ꯑꯗꯨꯝ ꯊꯥꯕꯗ ꯑꯗꯨꯝ ꯅꯣꯏ ꯑꯣꯏꯕ ꯌꯥꯕꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇ ꯍꯥꯏꯕꯤꯗꯦꯕ ꯑꯗꯨ ꯀꯨꯀꯤꯒꯤꯗꯤꯀꯣ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯝꯗ ꯍꯪꯕ ꯃꯇꯝꯗ ꯁꯤꯒꯤ ꯄꯥꯎꯁꯦ ꯀꯃꯥꯏꯅ ꯈꯪꯉꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯗꯤ ꯆꯔꯆꯇ ꯃꯣꯏꯒꯤ ꯀꯩꯅꯣꯝ ꯂꯥꯛꯑꯒ ꯃꯣꯏꯗ ꯁꯤꯌꯔ ꯇꯧꯋꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯣꯏ ꯀꯣꯆꯤꯡꯒ ꯇꯧꯐꯝ ꯑꯗꯒꯤ ꯀꯩꯅꯣꯒ ꯂꯣꯏ ꯇꯥꯛꯄꯤꯒꯦꯅ ꯁꯤꯌꯔꯤꯡ ꯇꯧꯋꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯑꯗꯨꯝꯕ ꯆꯠꯅꯗꯦꯕ ꯃꯁꯥꯗꯣ ꯃꯁꯥ ꯊꯕꯛ ꯇꯧꯔꯒꯗꯤ ꯌꯥꯔꯦ ꯑꯗꯣ SBI ꯀꯩꯅꯣꯗ ꯐꯝꯃꯨꯔꯅꯤ ꯑꯗꯨꯒ ꯕꯣꯁ ꯁꯥꯗꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ SBIꯒꯤ ꯑꯩ ꯏꯁꯥ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯗ꯭ꯔꯕꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ SBIꯕꯨ ꯍꯨꯟꯕ ꯅꯠꯇꯕ SBI ꯑꯐꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯐꯠꯇꯕ ꯈꯔꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯗꯣ ꯑꯗꯨꯅ ꯁꯤꯃꯛꯇꯤ ꯄꯥꯝꯗꯦ ꯑꯩ ꯏꯁꯥꯃꯛ ꯑꯩꯅ ꯊꯕꯛ ꯇꯧꯖꯔꯀꯥꯟꯗ ꯑꯩꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦꯅ ꯑꯩꯅ ꯍꯥꯏꯖꯔꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯒꯤ ꯀꯩꯅꯣꯅꯦ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯀꯩꯅꯣꯒꯤꯅꯦ ꯁꯤꯅ ꯄ꯭ꯔꯤꯂꯤꯝꯁꯀꯤꯅꯤꯀꯣ ꯁꯤꯅ ꯄ꯭ꯔꯤꯂꯤꯝꯁꯀꯤꯅꯤ ꯑꯗꯨꯒ ꯁꯤꯅ ꯃꯦꯟꯁꯀꯤꯅꯤꯀꯣ ꯑꯅꯤꯃꯛꯀꯤ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯉꯥꯏꯖꯔꯤ ꯑꯩ ꯑꯗꯨꯒ ꯊꯕꯛꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯛꯑꯅꯤꯀꯣ ꯀꯣꯂꯦꯇꯔ ꯑꯩꯈꯣꯏꯒꯤ ꯂꯥꯛꯑꯅꯤ ꯂꯥꯛꯑ ꯃꯇꯨꯡꯗ ꯖꯣꯏꯟ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯊꯕꯛ ꯆꯪꯉ ꯃꯇꯨꯡꯗꯁꯨ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯂꯛꯈꯤꯒꯦ ꯑꯩ ꯄꯩꯁꯥ ꯀꯩꯅꯣ ꯇꯧꯕꯩ ꯅꯠꯇꯦ ꯑꯩ ꯄꯩꯁా ꯄꯥꯝꯃꯒꯗꯤ ꯀꯣꯆꯤꯡ ꯑꯩ ꯃꯥꯟꯅꯕ ꯑꯩꯈꯣই ꯍꯟꯗꯛ ꯈꯜꯂꯛꯈꯤꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯧꯔꯒ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥ ꯑꯩ ꯀꯣꯆꯤꯡ ꯑꯝꯇ ꯌꯥꯎꯗꯦ ꯀꯣꯆꯤꯡ ꯑꯃꯈꯛ ꯌꯥꯎꯋꯦ ꯀꯩꯅꯣ ꯅꯨꯃꯤꯠ 25ꯅꯤꯒꯤ ꯑꯗꯨꯇꯪ ꯑꯗꯒꯤ ꯍꯦꯟꯅ ꯌꯥꯎꯗꯦ ꯀꯣꯆꯤꯡ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯩ ꯀꯩꯅꯣ ꯂꯥꯏ ꯄꯜꯂꯒ ꯀꯩꯅꯣ ꯇꯧꯔꯁꯨ ꯇꯧꯒꯦꯀꯣ ꯑꯗꯨꯒ ꯀꯣꯆꯤꯡꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯑꯩ ꯑꯣꯖꯥ ꯑꯝꯗ ꯇꯧꯔꯒ ꯁꯨꯝ ꯅꯨꯃꯤꯠ 25ꯅꯤꯗꯤ ꯆꯠꯂꯨꯏ ꯑꯗꯨꯒ ꯑꯗꯨꯁꯨ ꯍꯪꯕ ꯑꯣꯏꯅ ꯆꯠꯄꯅꯦ ꯑꯗꯨꯝ ꯄꯩꯁా ꯄꯤꯔ ꯆꯠꯄ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯐ꯭ꯔꯤ ꯇꯧꯕꯤꯔꯛꯈꯤꯕꯅꯤꯅ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯑꯁꯥ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯑꯅꯝꯕꯅꯗꯤ ꯑꯩ ꯀꯩꯅꯣꯗ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯌꯦꯡꯕꯅꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯑꯩ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯒꯗꯕ ꯑꯩꯈꯣꯏꯒꯤ
ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯂꯧꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤ ꯇꯥꯛꯁꯤꯡ ꯁ꯭ꯇꯥꯐꯀꯤꯁꯨ MTSꯀꯤꯁꯨ ꯑꯩ ꯀꯩꯅꯣ ꯍꯪꯉꯛꯀꯗꯕ ꯀꯣꯏꯁꯟ ꯃꯌꯥꯝꯗꯣ ꯑꯗꯣ ꯂꯣꯏꯅꯃꯛ ꯑꯩ ꯈꯣꯝꯖꯤꯟꯖꯔ ꯂꯩꯖꯔꯦ ꯑꯗꯨꯅ ꯍꯪꯉꯛꯀꯗꯕ ꯀꯣꯏꯁꯟꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯑꯦꯛꯖꯥꯝꯁꯤꯡꯗ ꯀꯩꯅꯣ ꯇꯧꯔꯒ ꯀꯔꯝꯕ ꯑꯦꯛꯖꯥꯝꯁꯤꯡꯗ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯀꯔꯝꯕ ꯀꯩꯅꯣꯗ ꯁꯤꯂꯦꯕꯁꯇꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯁꯤꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯤ SBI ꯀ꯭ꯂꯥꯔꯛꯀꯨꯝꯕ ꯑꯗꯩ SBIꯒꯤ ꯑꯩꯈꯣꯏ ꯕꯦꯡꯀꯤꯡꯒꯤ ꯀꯩꯅꯣ ꯇꯧꯔꯒꯗꯤꯀꯣ ꯁꯤꯒꯤ ꯗꯤꯁꯥ ꯄꯕ꯭ꯂꯤꯀꯦꯁꯟ ꯀꯣ ꯁꯤ ꯗꯤꯁꯥ ꯄꯕ꯭ꯂꯤꯀꯦꯁꯟꯁꯦ ꯁꯤꯁꯦ ꯑꯣꯏꯅ ꯀꯩꯅꯣ ꯑꯩ ꯃꯌꯥꯝꯗ ꯑꯩꯅ ꯄ꯭ꯔꯤꯐꯔ ꯇꯧꯖꯔꯤ ꯃꯔꯝꯗꯤ ꯁꯤꯁꯦ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯤꯁꯤꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯑꯩꯉꯣꯟꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯑꯩꯅ ꯃꯥꯏ ꯄꯥꯛꯄꯁꯤꯗ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠꯇꯤ ꯑꯩ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯄꯤꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯁꯦ ꯁꯨꯝꯕꯁꯦ ꯀꯩꯅꯣ ꯇꯧꯔ ꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯅꯤꯁꯤꯡꯁꯦ ꯂꯩꯕꯤꯌꯣ ꯁꯤ 2009-23 ꯕꯨꯛꯀꯤ ꯀꯣꯏꯁꯟꯁ ꯋꯤꯠ ꯑꯟꯁꯔꯁꯅꯤ ꯑꯗꯨꯒ ꯁꯤꯗꯁꯨ ꯁꯤꯅ ꯑꯃꯨꯛ ꯁꯣꯔꯠ ꯄꯦꯄꯔꯒ ꯀꯩꯅꯣ ꯑꯟꯁꯔꯁꯨ ꯑꯗꯨꯝ ꯌꯥꯎꯖꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯂꯥꯁꯇ ꯐꯣꯔꯃꯨꯂꯥꯁꯦ ꯏꯁꯜꯂꯒ ꯆꯤꯟꯐꯥ ꯄꯥꯕꯁꯦ ꯁꯥꯟꯅꯕꯤꯒꯗꯕꯅꯤ ꯀꯣ ꯑꯗꯒꯤꯗꯤ ꯁꯤ ꯐꯣꯔꯃꯨꯂꯥꯁꯤꯒꯤꯁꯨ ꯑꯩ ꯂꯥꯛꯆꯒꯦ ꯁꯤ ꯐꯣꯔꯃꯨꯂꯥ ꯁꯤꯒꯤꯇꯪ ꯅꯠꯇꯦꯀꯣ ꯁꯨꯝꯕ ꯄꯦꯄꯔ 3 ꯂꯩꯔꯤꯀꯣ ꯑꯗꯨꯒꯁꯨ ꯑꯩ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯔꯒ ꯃꯊꯪ ꯑꯩ ꯇꯞꯅ ꯇꯥꯛꯑꯒꯦ ꯅꯣꯡꯃꯗ ꯄꯨꯂꯞ ꯇꯥꯛꯑꯒꯗꯤ ꯒ꯭ꯌꯥꯟ ꯅꯣꯏꯗꯁꯨ ꯇꯥꯅꯤꯡꯗꯕ ꯐꯥꯎꯔꯛꯀꯅꯤ ꯑꯗꯨꯅ ꯅꯣꯡꯃꯩ ꯈꯖꯤꯛ ꯑꯣꯏꯅ ꯇꯥꯛꯆꯒꯦ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯀꯥꯟꯅꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯁꯣꯝꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯁꯨ ꯄꯥꯝꯃꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯀꯟꯇꯦꯛ ꯇꯧꯔꯀꯥꯟꯗ ꯑꯩ ꯁꯣꯝꯒꯤ ꯈꯪꯗꯕꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯇꯥꯟꯅꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ